Manam mana tawrakliba mawong aduda Yohelido khangprek khangna hawkali lakliba nupi anidu sunoksili Yoheli tapna Inama Chadu kaidorage Kari aswabi yaurabage Banu sauna cha glass tu table da thamlaga hairei Napunchido Sangom cha kaido mapok ngai digi thakjarak trabanina Sangom cha kamdangna lone heba khanglam loine Hey nate Sangom cha dabu cha manadu du yam hapchilaga thakhanduna chase thakpa yahandu sikari ginu heba Yoheli phiduna mamaidu dai thokladuna khamlai Inama ai mathang lon bada senduk jarage ado chadu nang lon jara ura Yari bema Sangom tingnaba thabak to khit tawiranu Chasi thakpasu yadre chalo fridge tagi juice to ina puthoro khari kananaba thabak ama tawbadane cha marak taknai Yoheli mana hairibadu laurunaba imong lobda jangkhri nupi singdu makha tarai asini bema thabak ama tawbadane ichu takhidraba khangdeda asibu yumsida aikhoi ipasine hekporai uma nokladuna adudi iche thok hektan thokrodana aduga ipagi masak matau phajabi chung phiral chabi sarkagi thabak tawbi ama khoi mem changlaga thirase khangde dei bema tan chada de maduda tarapa yabagi phibam su leiribani khangdre bemsa haying noisu nachana maudo phajana yinglaga thioko sese hai thabalam dai de thibiruranu peleko lairabai jat kaise asumna ngai hak nupi ahumdu jagat ki miwa wathing angnaraga mayungda hankhri Yohelido imungi thabak singdu loiramlaga magi kada phamduna wakhal khali aise yamsida ma oirariba se kaya dalaba phare khanjaruba aigi wakhal se ulalabra dadana thabak tawbagi ina khunbagi dadagi tung ilaki basunate aidi dadagi asingwa nuksibaduna lichingwiduna punsise dadagi tung injarakhibane hoi chum ai lairabini aigine haibada aigi imana lamla amata jawab lakhide ima ngasi mina aibu thina ngangli base nangna lairibi oirubagi dego ase wakaldu kalladuna Yohelido mamitagi mapidu sintharai adubu amukana okheni pakhachaduna phattai thoi Banudo prap Yoheli ki kaduda changlai Hai karino nangonda kanada kari phataba thiba wangang bagino sa tawduna leiribaduna es khangjareda yumsigi lakliba mauni haiduna haina singnaba takpi baiwani lawninglaga law lawningjaga to ukaino Yoheli tapna khomlai Inama aiki sudawdi Inama na haiba ngangbadabu aina karigi sawduno nasen kari sunungai tabalai jadi khangde bema noise na chindana ama na thamoidana ama aduga ne horen ibungo laklaga Inama na adu tawi ada tawi ne hektam silaba nang aiba pati hagan aduga sida huralana da nupagi matungda ingi kaina ningai tabusi are ko khangba aigi wagi mayuti hek leibadane nang napam yori khang wadu hairam lagabano magi asingba saktamdo phajana khangalamlei tasing na nungside haibadu lamlei Yoheli tumina hui haiduna leihobadu natana karisu upai leitri ngaihaki matungda ajedu mamtaga loinana halai ajena kada changlaklabada Yohelido mamit mana ipom-pomduna leirambadu ubada sat hanglai kari torge nangbu nasaga nungaitabra Yoheli asemba minop ama nokladuna khamlai kari satawdi dada sum isa kitang nungaitaba ko khara chikbagi dugini Yoheli ki pakhumdu tabada ajedo pakhatna praprak changsilattuna Yoheli ki laibakda phatpaiduna hairei as Yoheli nangbu nasa nungaitraga dada da haidra gino se hithause dada ki tambaksida dada nangi kokto chikpa phanaba paibige dada yareba ase tawbigano aina dada ki seba tawbana tawbani adumna tawbigano ba hai angobi
सेवा हाइसिदे अकन बमीदुना तौदोबनी से दादा नंबिगे हिपोसे आई तंबक्सिदा युहेलीदो अजय की मतौदुदा नोक्लदुना तपने हिप्थरए अदुनिदना मरम मुक्पि हाइदुदे हाइबियमने इली आई नुपिसे युहेली तपना दोक्लगा तरु तरु पांगलिबा मिट अदुना मागी दादागी मित्त येंगलगा नुंगसिना हाइरए दादा नंगैना करिगुमा सिख्रादे खपकट्रा अजय फट साउरब नंबोइना अदुगुम वादो हाइगुना हाइबा नत्रो कइदोगै सिदोइनो सिबो याबा नतेको दुमाइना हाइगुना तो होइदे दादा पंसेसे अमुक अमुक यमना हिंगलक्तबा मिकुप यारे अदु दादाना अइगिना हाइदुना अइगी मिटमांगदा हेक लेपलरबा नुमितुदगी अइगी सोंथरबा हक्चांगसा हिंगमनबगी आसाओखिबने नंगी वालु नंगांग बिसे अयम हाइनी देखो यहले नतेसे दादा फजना तम अखोना जथोख्रङैदा इचेना नंगोंदा ngangjaiदुना तौब्रो हायो तौदी इनामदि एंगोंदा केगी जैदुनो चेरिसु ऐना कैदौ साउदुनो अहन हाइसिदि अंगांसिंगे सोइबदा तकबि तंबिगदबने होइसे फरे नसादो नंग हेक नुंगाइतबदो ओइरदि ngasi program do haido krasira yuheli do ajina chatning na cheli badu ubanina takna hairei dada adum chachida ai kokse pasu dada na pabi badai phakre tanja do mamta do pathong jinda thong du thilei inama ai changlak pa yabro yuheli sat phamladuna hairei mamta changro thong kai sulolamoi mamta do nok nok tuna changlei इनमा थबक चनी हाइबदो केरिसलाउ तमुयेना ngसाइना आइबु इनामना केरब नेग्लख्रबनी अजिसु हाइरे केबिउ अदुममता नोइना नमसे अदुम फजरग लेरबनी यम केसिनुको यम केसिन बपक्तबनीबा यारे तमुया चलो नंग थोख्रोबा इरु माइथजदना लोइसिलुरो आइखै नमसे मचुम दाखै अंतके थोके होरेन आइखै इनामदै हेनबा नंगसु केरो चलो अजेदु मरै तत्ता कइनो आइसु नोइना नमक केबदो खरै यंजेके करिनो आइने यंबि याद्रबो यादे नुपीने केबा नुपाने यंबि यादेको चलो तमो याय इकाय खंगदबा तौरनु मे अजेदु युहेलीदा अमुक्तंग यंगलमलगा नोक्तुना थोख्रे ममताना इनमा किथोसिलाव वादु हायरगा ममतादु युहेलीबु फाउंडेशन तै खत्तुना के बहौख्रे याम चमना के दबमाना के बिरे अदुगा फिरोलसु खंदोक्तुना हाइरे इनमा यंगुसे सिगी क्रीम मचुगी फी फनेक सुचे असि ओइना सेलु इनमदि कुचुंगौ बनेना मचुसे सेलदि इंग लाउदुइ माली असुमना के बसेम साबगी थबक्तु लोइसिनबा लोइदुना युहेलीदु लेइरे अजेदु कोचु ताइ तौदुना लोइसिनबा दु लोइदुना युहेलीबु पुरदुना चटख्रे असुमना मखोइगे युहेली अमदि अजय की चाकौबगी थौरमसु लोइख्रे अजेसु ngasidu magi posting mafam patna da chetkinaba sem saba punamak loisinba loire mangonda pochai thangdoktuna wari sari mamtana tamoyai na mathang tholakpadade aigi phi phajaba mayam leibirau ko ajedu mamta da onchinduna hairei leirake ichangi phi phajaba mayam lerake adu mamta nanamase angang chehidi nangabu manaribani मधुगी मथक्ता नंगा कॉलेजसु पुन्ना तमलिबनी ननामसे नंगना खरा सेनबियो मादी पंगबनीना यम ककनबनी नंगा खरा तुमिनोको यम केगनबनी योहेली मागी ददागी वहाइदा थमोइ पुबा ngamdraduna मपि चदुम तारकले बानुना साउना हाइरे हाय नुपाना हाना लमफै थोलमदाय कपकनुमो मंगोल ओइरोय मामा इबे मसे तलसो हाइरे इमागी बुंगो Hayang ichana miramda laibadane ichagi ko phawba chiktabo yuko karigino imaugi dama nangna wari badubo nangi babang sulai aisu aikhoini mosi senagane makhata na college la lage nangsu tikta kaitana chaloko wadu hairaga sital
मचानुपागी मखुता मया चित्तुना मनम नंबिरई। योहेलेदे मागी ददाना चटखिगनी खनबदा अवाबा म ओइजरी। कपति कपनिंग फोंबसु यादा खांगबदा अवाबा हाइदो ओइरी। योहेले मागी ददाबो अमुक्ता चंगसिंदुना खोइरमी। खोंग्यागी उफुल मकोक थक्ता हापचै। असुमना अजेदो मपाबुंगना एयरपोर्ट फाउबा थिल्लुरै। नुमिदांगी मतमनी मयामदु चाना थकना लोइबगे मागी मागी थोकपा पंगलैदा लैनरी। योहेलेदो मागी ददा चटखिबगे मथवाइदु नुंगाइतबना लोइरबनी। तौफमसु खंगदा असुम फोनदु मेट्टुना मागी ददाना कॉल तौरक्पा ngairi। ngayhakki matungda अजेदो WhatsApp वीडियो कॉल तौरई। योहेले हराउबना ममितगी मपी ताना रिसीव तौई। ए कईगी कपिनो कपकनु ददा टेक्ता कायदना यौरी योहेले। ददा लेतबसे ऐसे yang hangauरे। ए पुंगनिंगसु याम नुंगसिए। ददा उदबसे याम नुंगाइतिए। ददा नुंगतिगी ड्यूटी लोइरगा वीडियो कॉल तौरकेसी कपकनु। इमा पाबुंगदी चकचाख्रबा खोई ममताना कदाई लेबा। इमा होइदी चकचाख्र ममता होय मै पुन्ना टीवी यंगलिए। अदुदे इमा होइदा अयौरेना नंगना खरा तमोको। अदो अय वा म तंबिगे। तंबियो ददा। मथंगी हप्ता सिदा खोई इंडियन सोल्जर आर्मी कमांडो की टीम अमा पाकिस्तान की बॉर्डर दा स्पेशल मिशन अमा चकदोरे। अहिगिदी अहुमलक सुबे एक्सपीरियंस ने याम नुंगाई खरजानीदा। हाय सिबुददा हाय फागी तौले। अदो नंग नसानवुदो नहानगनुको कॉलेज कादो फजना काथो वारसु ग्रेजुएशन दो लोसिनबा तौरसे। होय ददा वादो हाइरगा कॉलदो थंगनख्रे। असुमना हप्ता मु हौख्रे। योहेलेदो चाकुमदा चाक थोंगलंबदगे खंगौदना वांथख्रे। मचन नुपी ममता अमदे मनेम्बोक सितलदो पाखतपना लोइख्रे। करी तौरबनो हाइदुना डॉक्टर कौदुना येंगहनबदा योहेले ममा ओइगदौरे। इमुंगदो हराउबना लोइख्रे। मकु बिमोलदो बाजार चत्तुना अचौबा nga ama laiduna thongnaba tawrae। masida khwaidage makhoido thitlibasina banuni। banuna yohelibu nungsiu haibase sukya yakhidrabani। asuk harau nungaibagi pause magi mafamdade hu taret mukhare। sitalna yohelida haire। imaubema nangbu pause ibungodadi tamkhrabo। maga tajarade onthongna haraujadana loirani tawrise। योहेलेदो ngarangdagi magi dadana call tawrakpa ngaibani। tawrakte mana tawrabasु चत्तबani। अदुबो पाउदो हाइनिंगमंदना मेसेज ता ओइना इदुना थाख्रे। इमा ओरेन नुंगदांग वारी फजना सारगे दादा। होय फरे सारो। असुमना नुमिदांगी मतमसु ओइरक्ले। योहेले यावना मखोय इमुंग पुलाब टीवी दा BBC न्यूज यंगदुना लैरे। सोमददी पाउगो चंगबा नते। योहेले मागी ददागी कॉल ngairi। बिमोलना सेगुम्बा मालेमगी ओइबा पाउसे खरा सुयंग मिटना कोंगोइबने। मणिपुरी फिल्म खरा यंगलगने मने ममंग नुसिनदबगी यंगबना कानाबा पुरकबा ngamloiko। हाइना BBC न्यूज अदुदा ब्रेकिंग न्यूज अमा यावरकपदुदा बिमोल मुन्ना तारे यंगले। One breaking news. According to Indian Army and Central Government report, 10 Indian Army's commando have been killed by Pakistan troops on border dispute issues. The mission was led by Captain Vikas Singh on Friday. The Pakistan were trying to cross the Indian border and the Indian armies were trying to seize the situation, but the Pakistan troops fired and they got killed. Paudu da mapaibungo bimoldo mako kisamdo chap yungkre. Captain Vikas Singh na luchinglaga mission changane haiduna mapada changba koidringai wari sarambani machanupa Ajay. Vikas Singh hairibase mapana sukhangba army officer ni। haina army headquarter dagi mapaibungogi phone da call lai। Bimol phone do maya mamangda paiba nungaitraduna magi kada tumina changsinduna receive tawi। adubu apha nungai gi paudi natre
अजय वाइखोम सहित ओइख्रे मागी हक्चांग इम्फाल पुरक्लगनी चप चाब लेकाइसिगे इकाई खमनबो उट्लगनी पाउदु ताबदा मपा इबुंगो बिमोल सोर फुनगले मखोल थोकनसु कप्पंगमदा अदुबो ममाउ नुपिदो मसा वाई संगदबदो ताहानिंद्रदुना मकु इबुंगो बिमोलदो मागी कादा ममा इबे मसितलगा लोइनना अवाबा मतौदा कपलाई मचा नाइतुम सातपने तोंथेनगान बने नौजरीबा नुमित थागुमना ममा मपानी गिंजरीबा मचा अजय ngaside yeknabagi makuta sait oikhre yuhelido magi kada tumina changlaktuna madi paudu khangjibo ibagi magi fondo magi dada hanjin call try tawi aduma pairakkhijai mama mapagi mawongdo banu amadi mamta do jingnana changsinduna hanglure pau apumba tamlabada mache banu amade machan mamta nongkhongbagum kablai mama ibe masital su kapladuna haire ichasa maushida di tahan kiroisi nakoi makhol thokna kapkano imagi ase imadi mangjare da ko hojipo asuk naujari ba ichadu ko kare ke damak lausan bile bano he sor imagi ase bano yele bu chaituna kappa hore Masih bauking jabi se, lak padagi yung pado, mapun silom krabane, maapattabine, pay. Wadu hairam laga, bano do, yuheligi kada, prap chang silai. Aduga pamungda, mapuroy bana pau pharok tabage, nungay tanalay diba yuheli do, hekta masampoy duna, laybag makada chingtharai. Mama ibe masital lamade, mamta do, machidu kamjili. Yuheli, mana tawri badu gyan tadri. Makut lonaduna kina haire inama nachana karilan kiba yaukrabage amukta haibiyo mamta manama yuheli bu kongkhali aduga macheda sauna haire karino icha nangna tawri basibo nangbu ngawrabo inama se masawai sangda haire basi ichi sukhangli banatro banu kapna haire karigi wai sangda ba hai nupa chabi hinchabi nang di hingjabi na napuroi batu sairaga chakraba natro mayam do mahai kapnariba made mana hairiba waduda hena chingnaraduna manengi makong konduna haire ima dadaga do biya roge namong da tambiru ina mana hairiba warisinga sibo kalino namong da chinari basa chumla ima namong da saibiyo ima mamta mana mayu helibu konduna kablai aduga haire inama tamoya ito nangi tamoya kay dorage hayo mamta inama da hayo nangi tamo kay dorage inama kay tamoya ito yek na baga misan chang bada yek na bagi makuta takiduna imali bakidama tawai ni ponta pikre tamoyigi hakchang infal da purak lagani haiduna babung da army headquarter dagi pau pirakle wari do tabada yuhele makok da perjali sing tabagum thokre leimai de gyan mangduna hai thakre manem na pakat na mamta da ibema nana mase wakal mang khamal isin por uthuna banu sauna karigi sing no ima sigi sijasan ipado malo bodegi mapunsi ten khabane yam phatta badu pine mase hingjabi ni pura karino nang na haidi do ha aduk yam na pukje phataba wangangang bahuna bra pakhat ki duna aswe engam yaurabadi kamdau ne imause marai bak thiri bi oire bani ne banu mama na ngang baduda sauna kap tuna thokre mamta do ising glass ama thuna lauruduna manam madulai katnari yuheli do ngai hak manembok amade machen ani changduna ising saiduna gyalak hali yuheli do gyalak labada magi dadabu kauduna kappa horakli punsi ki hauba made aroi bo oijege khanduna makutna lengjaba kundo pareng hukcha khiba ngasi di kadai magi dadagi ngaksamda kundo hukpagi photo du konduna mathamoi sokna kappa horai dada aibo kana da sinarim libano aibo kayo yo hai no nang aingoda ko torakani
wari sagani hairambada adu kai ngonda call tawrtana chaliba karigino aibusu nangi yornubusu dadagi nadakta pubiyo aibu ito dawtuna thambiramgana dada aibusu pubiyo Yuheli ki mikapta ataba makaidi thamoi kainari onthokna nauna lukra oire khanbada mayamdo mahi kapnari sauda ba mahake lotna thokna thamba aronba bobu kanana khangba ngamba naujari bi Yuheli ngasi di lukra singda chali mapuroi bana sinaramba angang asimade mapal sat mahayan hanba ngambado pinabiyo haiduna isorgi mafamda kaptuna hajare Ajigi hakjangdo ima leibaki machu ahomgi phiralna konchinduna Imphal-da purakle. Sarkarna akhannaba cremation ground sem saduna Ajaygi mathau mangam pangthoknaba hotnarai. Yamlaba lanmisingna gan cheluk piduna leikidraba Said Ajaybu ikai khungnaba ulai. Yuheli mapurebegi hakjang adubu konduna kablai. Dada, nang yam phatte. Dada, se Tabo, punsi se nangi darum thupna hinga iduna lakiba natro. Karigi dabak aingonda taklamdana chalibano. Dada, nang chakino. Aigi nungaiba pao nangoda tamawba nangre. Dada, aigi pao kumpi dana tamina tamduna lairiba karigino. Yaroye dada, yaroye. Mayamdo Yuhelibu thenjinbada awaba oikri. Maku manim amade machan mamtasu Yuheligi matauda o khongna kapli. Bano de Yuhelibu nungsidaba haibado aroibi oikri. Maupa ajedu Yuhelina hatpani haiduna mabukningda singduna lairei. Laibakta tamlamba amata kanana kakpa ngamkhrabage. Akon ahangi wadani. Pumnamak nongmadi chatkigani. Asumna Ajaygi haunabi sarda karma loikri. Naujari bi Yuheli pungau panik angauba inapina leitengkri. Laibaki angauba jandan amuba jandan na mahochinkri. Awabagi saktamna leitengkibana kana sumagi matau yengba ngamdri. Machan mamta na mana mabu themduna chak ising khara pijay. Sitalna tamo aidi imaugi matau se yengba ngamdri. Aikhoina tawgadoriba asibu karino. Masasu lumbanina angaubi oire imause. Bimolna Mama karidi upaile. Haujikti imaugi maraibakta tamlamnabani. Aikhoigi laibakta tamlamnabani. Imause mamit mamai panghalaga lakadorbe isudo mi oinaba semdaba yade. Mama aduga namause isanupana college am tamhaningkhibani. Maduda kaloshilhalase. Asumna Bimola mati sitaldo mamaugi yai phanaba poram kaya yache maraibak thire makhoide mamauda karisu tainade. Adubu banode magi phattabadu hande. Hingchabi nupa chabi ipana lamda mathwai mangkhiba mahak thaktagin. Nangbudi banu na leiriba makhai yumsida lehlera. Machana paporuknabadi imung sida magi hak talakani. Aduna Yuheligi mabuki masase hatoklagi. Ayukto mayam pulap phamina duna wari sari. Bano mamta amade mama ibi masitalsu ikoi na phamle. Yuheli de mayam puli baduda yaude imung da laikri. Imung sigi miyoi pumnamak Ajay laikidaba sida wakhaldo amata nungai nadre. Nungsuk nungjanana pumnamak lairi. Mapa ibungo Bimoldo tapna hairei. Aikhoi sumna kayam koina nuksuk nungjanana laikhene. Mama aikhoi se miya mamang sida mai se pakthok pakna hingadoribani. Ichado ima leibakidamak yiknaba lamba pabada thawaina potha bikhibani. Aikhoina sumna kaptuna leirabadi ichagi thawaina khoibu thauna leite haiduna soidana waroragani. Mama ibe masitaldu kapladuna Tamo aise kaploi haiduna tawbani. Adubu imausigi matause yengba ngamdri.
हौजिक्ति इमौगी पिपुकनुंगदा नाउपुरिबा इसोसिगे खल्लगा खुई हिंगबा ताबनी अदुबु इमौसे कप्तुना तले चाक इसिंग चाउथौ हाइबसु इचंग चंग्र अखोई ममताना खरा खरा थेमलगा पिजरिबसि नतना ममताना बाबा कोई नमगे मतौसे यम नुंगाइते मागी अनिंगबा अपाम्बदा करिनो हाइदुना अखोई मयामना हंगदोलगा अमुक्ता तौसे मयamgi मरक्तगी ख्वाइदगी हेक तोंगान ताबा बानुदो सत हाइरए इमा बाबा नचावाम ता हाइजगे मौना सिदा लेबसि मथ्वा याम नुंगाइत्रबदि मासु मपamda matam khara mamit mamai pangdri phawba lehenbana chumgani khale ipam haibasi maktabu ibung ipa ima icha leibanina masu wakhaldo khara chawthok jaidana mache gi wadu tabada mamta saurei adudi kaidi yarni gi icha iche dawna mi khudingi su nupa puraga mapamda leinarade kaidi yum panaba yarne iche su itei ga hanbiru yum sidana hanchak hanchak tharaga leibiranu inama mapamdaga chalan ki biyaro angang su sida pon gani ngang ni ngangoi khangdana ngang liba manaw nupi gi waduda banu da saurei henga nangi sengunda taliba haidur ha aigi su ipamdi yumni leningba matamda leini haningba matamda hani khanglidana ikusi bimol du sat saurei hai na khoise asukyam na khatnaba launu ba pamning sibu karigino haibanida ha karigino khatna ge hairagana ne कदाइदनो तुरेन खोंबालदरा लंपाक्तरा चलगा खनरुरो सितलना हाइसु हाइबने इबेमसा नोइसे हेंदी हेनमलबने को वा अमंगांग बदने तरा खोमदोगी मचिंग सिंसे कादुना ngainare फना हाइसाबनी बानो नंगसु युमदुदा ननेमना कुलेरिबनी नुंगाइबा थिबदा सिदा लेथोकलिबसे यमचुमदेको बानु सौना इमागी सिदी खै ममतागी मिचंग चंगलगा आइबु डाइरेक्ट तानबगी वाफमनिने आइने नोइगी युमसिदा लेबिरोए खरिसु आइदा ngasiदगी हानखरगे इपामनि हाइदुना लाकबिबै वानि नोइनि लेहनिंदबदो आइसु खंगि नोइ आइना मौसिगी वा मचा अमा हे ngangluradi आइबु येनबदौना खलिब नट्रो हाइ आइ ngasiदai हानखरगे वादो हाइरगा बानुदो फुकावगतुना इमुंगलमदा ओनचिंदुना मागी नुपा मनिदा लाwi होताबिरि ब्रो हो युमसिदा ऐसे मचा नते हाइदुना इंथोले आइदी आ नोइना मा फतबी इनेम फतबी दुगी मनाक्ता लेबसु तले इयुमनि हाइदने इपामसिदा आइ लेबसु ngamlara हो हलसे थोरो बानुगी मोंग मतौदु येंगबदा कुमहाइनि मयamdu mahai mahai saunarabani adubu kanasu banudo onchinaba talladuna kemta karisu haidre banugi nupa manido magi nupina tawrakliba sabtraduda kiraduna tapna thoraklaga magi nupigi tungda lepi banugi mawongduda mapa ibungo bimolna ibem chawbe saukhinu ne nangbo namana hairibase achumbra haina ai sukhale nangna sawida chumdi koibema babo na chachalage aina ahani haiduna ikha thabani haiduna khara ngangche base pabungna su imana su aigi wase sawbiraba male nungai bidraba male ayum sida lejararoi sital sauna hare hai nangai na haiba wase lana khalade chachakho maduda khambigadaba nate adubu angangi mawongum amuk sawba pharaba matamda halakpadi tawrakanu ko banu sat khamlai aine changbirakadaba nati chale yamsida amuk hana khongdabirkadaba banu nate angang na ahan saba thakha khangdaba yumsidaga ipamni haibadane leiningadaba banu nati chale wadu hairaga banu du getlomda prapraplauna thokri magi nupamani su tapna moli moli magi nupigi tung inakri mana ahani haiduna gyan khara tagadra khalaga manoina sono chuchile onthona ngangnaba waida icha hansiba yuheledo magi kada mana mana ngangli saklibadu loina tai dressing mirror aduda masagi saktam ado munna yingladuna leire lengjumdagi tarakliba samma joisingdo samchetuna tapna tapna hale mingseldu yengna yengna mamit mitlu animaktage pirang iri khara sunan tharae urae magi dadana nungshina magi maming kauduna harau harau kaurakpadu yahele khanghaudana khomke dada wakhalda hingduna leibada mangaire
मागी ददादो मागी मिटमांगददे अमुक हन्ना लेपलरोय खनबदा पेना मखोलदि थोकता कपचरए ददा एबु ददाना मिकुप अमा फाव थादोक्लोय हेरमबदायने ngasi sanglaba punsigi lambi sida ithanda ipang kanasu yaudana hundongduna thambiramle dada aisu dada gi tung ilage haidana amuk khale adubu aige khoisi khada mi tamli bai jasiki kalaga ikhogi khut ani se bachchi lengba yadada punduna lekre dada tanjadu mamta du tapna magi manamagi kada janglai aduga kaurai Inama, nang bu kaptana talayraba, nang dumayna sumlayradi, nasado, chukchin manaloyrini. Se, kanade, kapkano se. Adoy sarukne, nungay ba wakal kadokto na layo. Mamta, ay sibo, kanagi wakal ta, chinchak ang tunano ko doriban ho. Ay se, ipuroy balay trabi lokrabi je. Ay kanisu hay din ba matabulat. Bunsi se, Hiling da basung phorok le inama isu koi ta moy ai do yam nuksi adu oira basu ta moy ai do ima lai ba ki da ba thawai na pon tha pi ki bane khari ki kap kani ai khoi ti sau thok da bane khali bane isu nan ki wa khado adu ba mamta yade hit tin sing karam da di ka ogane punsi si da amuk phapang triba awa madi piram le thamoshida se inama kari su khalano babunga imaga tamoyage puntha da bana badi chatkane aituna aina haw inama nangdi nasawai sangrabanina puraroi hai aige inamaga lehawna ba imana hai kari su kaide da ima hoi babunga ina phani khanbado adum tam jasani aige di yada yai inama aduga wa masu haida busu wali babung na haiba karino babung na kari hairi bano atay na tida inama kaiga college pa horo hai karino aigi pipam sida ikaida ai chakki gongge damam tha kari tawrage inama yam phibam hong basu nutri thani khapa hai ai college ani chapati tale ado college ta hen du chalaga semester ki form fill up ta tawthusi natrabadi ai exam thaba yararoi mamtana hoinama adudi ai ga hen bulap chakhrasego wado haineraduna mamta du thokri chawrba building do mathak maka hai kabada warabani santi do machanu panai tum satpadu pung nipan dara fawba hawgalak tabaduda kau kau tuna karae room ki locker do sat hanglaga kaurai sana tabro nangbo hawgalo ne pung se ayore ne numidam dana lai sadana theng hale aduga college ni kawba makai tumduna lai ne hai amaras tabro nangbo nangbu nang pabung do halade ngangbira ni haiwane hawgalo mi nangbo amaras yam tanna imasia ai college ka chalo ko yam taleba amukta swai sidane yam langano tum ya jini yam ka hanin lagana college to imaji oina karo ai gi role do khara khombiro koi karana ba wadu hairaga amaras do phaizup to amuk sap katlaga makok to khomjin duna tumkhre